March 15, 2019 ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯍꯥꯌꯔ ꯃꯦꯠꯁ ꯇꯣꯛꯑꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯡꯗ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯀꯟꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤ ꯀ꯭ꯂꯣꯠꯀꯤ ꯑꯅꯧꯕ ꯏꯄꯤꯛ ꯁ꯭ꯀꯤꯟ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯇ꯭ꯔꯥꯏꯜ ꯀꯥꯔꯠ ꯄꯥꯏꯔꯒ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯅꯥꯀꯟ ꯑꯃꯗꯅ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥꯅ ꯑꯩꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯀꯟꯅ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯏꯗꯨ ꯀꯠ ꯂꯣꯏꯔꯒ ꯆꯪꯉꯛꯄꯁꯤꯗꯅꯦꯀꯣ ꯑꯩꯅ ꯒꯦꯝ ꯁꯥꯟꯅ ꯂꯩꯕꯁꯤ ꯎꯠꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯔꯒ ꯆꯪꯉꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯨꯊꯔꯛꯑꯦ ꯀꯩꯒꯤꯅꯣ ꯑꯦꯛꯖꯥꯝꯁꯤꯗ ꯒꯦꯝ ꯁꯥꯟꯅꯩꯁꯦ ꯈꯣꯠꯂꯤꯁꯦꯅ ꯑꯗ ꯑꯩꯅ ꯈꯨꯝꯃꯦꯕ ꯑꯩ ꯍꯩꯕ ꯂꯣꯏꯔꯦ ꯔꯤꯚꯤꯖꯟ ꯑꯅꯤꯔꯛ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯏꯟꯗꯤ ꯉꯥꯏꯍꯥꯛ ꯔꯤꯐ꯭ꯔꯦꯁ ꯇꯧꯋꯤꯅꯦꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯗꯤ ꯁꯥꯎꯔꯒ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯅꯤꯅ ꯌꯥꯝ ꯐꯨꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯥꯔꯛꯁꯦ ꯀꯌꯥ ꯐꯪꯉꯤ ꯈꯪꯕ꯭ꯔꯥ 48 out of 100 48 out of 100 ꯈꯛ ꯐꯪꯉꯦꯕꯀோ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛꯁꯨ ꯑꯣꯏꯔꯅꯦꯕ ꯏꯁꯥꯅ ꯍꯩꯔꯦꯅ ꯈꯟꯖꯕ ꯁꯕꯖꯦꯛꯇꯨꯅꯦꯕꯀꯣ 48 ꯈꯛ ꯐꯪꯉꯦ ꯑꯗꯨꯒ ꯃꯥꯔꯛ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯃꯌꯥꯝꯗꯒꯤ ꯁꯤꯒꯤ ꯁꯕꯖꯦꯛꯁꯤꯅ ꯃꯥꯔꯛ ꯏꯇꯥ ꯇꯥꯅ ꯐꯪꯉꯦꯕ ꯑꯩꯁꯦ ꯁꯤꯒꯤ ꯁꯕꯖꯦꯛꯁꯤꯗ ꯃꯥꯔꯛꯁꯦ 10 ꯇꯔꯥꯃꯨꯛꯇꯪ ꯍꯦꯟꯕ ꯃꯇꯝꯗ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯥꯎꯅ ꯄꯥꯁ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯈ꯭ꯔꯦꯕ I've wasted thousands of hours in video games. Yes, wasted. I prefer to say it wasted. मांहनग्रबनेबा पुंग लिसिंग लिसिंग. I kept improving in virtual world instead of improving in real world. Virtual world मित्रंगी ताइबंग दोइन आइजी हेंगटलगा लैरेबा. असेंबा ताइबंग दे हेंगटकदबई मोत्ता. कमाइन तौगे हाइबा मतमजिदा आइजे फेनीजी अहाबा पाइखलकपा होगलपजिदा फेनीजी मीगी लाइव स्ट्रीम बु येंबो प्लेयर की लाइव स्ट्रीम बु येंबो यूट्यूब ता मागी अनौ स्किल केगा बु येंबो अदि रोटेशन अनौ बु येंबो अदि बब की अनौ बु येंबो कोइबो सुमाइन सुम खोनरेबको फेनी अहाबा पाइखलकपा होगलपजिदा सुमाइन सुम आइजे होनबदगी फेनीजे फेनी प्रो खरा ओइखले फेनीजे मणिपुर नंबर 1 फेनी ताबा ngमेबो ग्लोबल की काउदी काउरे टॉप 200 ला टॉप 200 ला चनबा ngमेबको अदुगा मीनगा लाइव स्ट्रीम आई गेम सानरिंगे मनुंदगा लाइव स्ट्रीम येंबा होरेबा आई सादे याम ती प्राउड ओइजेबा दुगी मतमजिदा प्लस आइजे फेनीदंग नते मॉस्को केरी के काजु मणिपुर टॉप 10 बोगा चलेबको सिगी स्टेटस से याम ती पामजाबागा ओइग्रेबको प्लस सिगी मेंटेन तौरगा लेनबो खोनेबा अदुगा आइना सिदा फंगिबा मयामजे सिदी वर्चुअल वर्ल्ड फंगबनेबा मित्रंगी ताइबंग द फंगबे अचीवमेंट मही गातनेबा सिगी मही मयामजे आइना असेंबा अखोगी रियल लाइफ अखोगी ताइबंग असेंबजिदा पुसलुबा मतबदा सिगी चनबा सिगी कानबा अमता लेमद्रेबा चनबा अमता लेमद्रेबा उरबा वर्चुअल वर्ल्ड का खेनबा रियल वर्ल्ड का सिगी मानबा माना पीगे भाई गेम दगी याम फजब प्रिंसिपल अमा लेरियेबको सिगी अखोइना रियल लाइफ तसु पांजनबे याबा आई एग्जांपल अमा पीरगा हारकेको फॉर एग्जांपल अखोजे फेनी पारगा मैच अमा साना हलजे मीमजे फेनी पारे हारजुको फेनी पारे हेक खौबा गेम जे हौरे मोबाइल जेन गेम अमा हेक खौबा मतमदा मोबाइल जेन जे अखोगी टास्क अहाम हेक खौबा बब ते चंगेबा बब जे चारेको टास्क अहाम कंप्लीट तौग्रे बब से चार मतुंदा ब्लू बब से चार मतुंदा मथंदा जंगल अमा हाटलजेबा चाथुएको टास्क अनि सुबा लोइग्रे मथंदा गोल गिदो चाथुएबको लोरे अदेदी मी हापा लोरे टास्क मथंग मथंग तौबदगी लेवल तक लेवल 1 दगी लेवल 2 लेवल 3 तौरेबा सुमाइन लेवल सुम तौरगा मी खरा हालगा एनिमी की बेस थुगाइग्रेबा थोइरेबा नोआरे अखो रियल लाइफ तम पुसलसिको रियल लाइफ ता आई होगले माय मी ताथुए टास्क लोसनग्रे हाबा टास्क येरुम हम जासले टास्क अनि सुबा लोसनग्रे जिम चले टास्क अहम सुबा हाबे यारे जिम दा कार्डियो मचा खरा हाना सानबा होरे अदु टास्क अमने लोसनग्रे अदेदी स्ट्रेचिंग तौरे लेवल सुम अप कारे स्ट्रेचिंग तौरे को स्ट्रेचिंग तौबदे योट मचा खरा थांगतपा होरे योट मचा थांगतपदगी क्वाइ लास्ट योट अरुम सुम थांगलगा नुमितो वा लोसनग्रेबा अदु इसा नोआरे से ngasai game du dong la je game je anoba game ama hore feni paire cha manana aduga bab je mo hale mathang step by step task to complete sum tawra thoire mathang anoba game ama hore bako anoba game ji na kamai tawge am tamde blue bab je ngasai gi do noi te red bab hana loge na haraga lawre bako mathang sum tawre ba red bab tai blue bab sumai sum taw badagi amsu thoire ba sigi process se hanjan tawra matungda ai je फेनी जे ब्लू बब हाना लौन काने रेड बब हाना लौन काने रोटेशन जे गोल एंड चपन काने टॉप लेन चपन काने सुम खंगल ए भाई जे साइ तोंद अमद चपन तौवे अमद इंप्रूव कथि लेखलेबा रोटेशन बब के काजे लेखलेबा सुमाने सुम साना पदि क्वालास इंप्रूव सुम लेखलपदगी आई जे मणिपुर नंबर 1 फिनी ताबा ngमेबा प्रो प्लेयर ओइग्रेबा नोंगारे को अदु रियल लाइफ तो हलाजे ngasai gym chapado hogale ko mai mi ta thue gym chale asabu charaga gym chale yo to sum thangale stretching to loira kholaga sum sigi poche sum to khala podagi di ai je isa phagale ba mi hoji di je haitari masa phagale post ta khale masa ka khale apps ka thokale ba ma yam thi nungare ko
ꯑꯅꯤꯁꯤꯒꯤ ꯃꯥꯟꯅꯕꯁꯦ ꯎꯕ ꯉꯝꯕ꯭ꯔꯥ ꯁꯤꯃꯤꯂꯔꯤꯇꯤꯗꯣ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯃꯆꯥ ꯁꯨꯝ ꯇꯧꯔꯒ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯀꯥꯟꯗ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯉꯛꯄꯗꯣ ꯑꯦꯆꯤꯞꯃꯦꯟꯁꯤꯗ ꯈꯦꯠꯅꯕ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯃꯅ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯗ ꯐꯪꯕ ꯑꯃꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯗ ꯑꯦꯆꯤꯞꯃꯦꯟꯁꯦ ꯃꯍꯩꯁꯦ ꯐꯪꯕ ꯑꯃꯅ ꯄꯨꯟꯁꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯁꯦꯡꯕꯁꯤꯗ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯁꯤꯗꯅ ꯍꯦꯟꯅ ꯂꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯈꯟꯕ꯭ꯔꯥ ꯃꯔꯝꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯉꯥꯎꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯒꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯗꯗꯤ ꯃꯍꯩꯁꯦ ꯊꯨꯅ ꯑꯃꯗꯤ ꯂꯥꯏꯅ ꯐꯪꯕ ꯌꯥꯏꯑꯕ ꯈꯨꯗꯛꯇꯒ ꯅꯪꯁꯦ ꯍꯦꯛꯇ ꯅꯪ ꯍꯦꯛ ꯊꯣꯏꯕꯗꯤ ꯁ꯭ꯇꯥꯔ ꯑꯃꯒ ꯆꯠꯀ ꯄꯤꯁꯜꯂꯛꯑꯒ ꯅꯪꯒꯤ ꯄꯣꯏꯟꯒꯁꯦ ꯁꯠ ꯍꯟꯖꯜꯂꯒ ꯅꯪꯉꯣꯟꯗ ꯏꯝꯄ꯭ꯔꯨꯞ ꯂꯩꯔꯤꯗꯣ ꯇꯛ ꯂꯥꯎꯅ ꯎꯕ ꯐꯪꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯀꯨꯂꯤꯟ ꯃꯦꯟꯅꯤꯅ ꯑꯩꯈꯣꯏꯗꯤ ꯏꯝꯄ꯭ꯔꯨꯞꯁꯨ ꯂꯩꯕꯗꯨꯁꯨ ꯄꯥꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯨꯗ ꯑꯔꯥꯏꯕ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯇꯛ ꯂꯥꯎꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯗꯣꯄꯦꯃꯤꯟ ꯑꯩꯈꯣꯏꯁꯦ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯟꯅꯦꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯅꯪ ꯑꯗꯨ ꯂꯩꯔꯣꯏꯕ ꯅꯪꯅ ꯉꯁꯤ ꯖꯤꯝ ꯐꯖꯅ ꯋꯥꯅ ꯍꯜꯂꯛꯑꯒꯁꯨ ꯅꯪ ꯕꯥꯏꯁꯦꯞꯀꯗꯣ ꯍꯦꯛꯇ ꯃꯨꯛꯄꯗ ꯃꯇꯔꯪ ꯑꯃ ꯊꯣꯛꯑꯝꯃꯣꯏꯅꯦ ꯇꯞꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯅ ꯑꯃꯨꯛ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯒ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯗꯗꯤ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯤꯕ ꯅꯠꯇꯕꯤꯗ ꯔꯤꯌꯦꯜ ꯂꯥꯏꯐꯇꯅ ꯑꯃꯨꯛ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯎꯔꯕ ꯕꯠ in the long term which one do you think is more important which one do you think will be more fulfilling in real life obviously we know that it's the achievement in real life isn't it ꯑꯩꯈꯣꯏꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯥꯏꯕꯪꯗ ꯐꯪꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦꯗꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯐꯪꯉꯤꯁꯤꯅ ꯅꯠꯇ꯭ꯔꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯁꯤꯅꯦꯕ ꯁꯤ ꯈꯪꯖꯜꯂꯣꯕꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯒꯦꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯃꯆꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯄꯥꯖꯜꯂꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯊꯤ ꯀꯥꯟꯅꯕ ꯐꯪꯒꯅꯦꯕ ꯏꯝꯄ꯭ꯔꯨꯞꯁꯨ ꯌꯥꯝ ꯊꯨꯅ ꯂꯩꯔꯛꯀꯅꯦꯕ ꯑꯩ ꯏꯁꯥꯃꯛ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯥꯟꯅ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯄꯥꯟꯁꯤꯜꯂꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝ ꯊꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯒ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯅꯀꯣ ꯁꯨꯟꯗꯔ ꯁꯧꯕ ꯑꯃꯅ ꯃꯥꯁꯦ ꯊꯥꯏꯅ ꯁꯤꯗ ꯇꯝꯃꯤꯟꯅꯔꯛꯄꯅꯦ ꯃꯥꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯏꯇꯥꯎꯅꯤ ꯃꯥꯁꯦ ꯆꯦꯛꯄꯨ ꯁꯨꯕꯕꯨ ꯑꯗꯩꯗꯤ ꯁꯥꯠ ꯍꯩꯕ ꯈꯣꯠꯄꯒ ꯌꯥꯎꯔꯝꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯦꯔꯣ ꯍꯣꯁꯇꯦꯁꯀꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯀꯩ ꯄꯣꯠꯅꯣꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯀꯣ ꯑꯩꯅ ꯃꯥꯏ ꯃꯔꯣꯟꯗꯣ ꯑꯗꯣ ꯃꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯂꯥꯏꯔꯅꯒ ꯍꯧꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯐꯅ ꯃꯍꯩ ꯈꯔ ꯆꯥꯕ ꯍꯧꯕ ꯃꯥꯜꯂꯦꯀꯣ ꯃꯥꯒꯤ ꯍꯣꯠꯅꯖꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯒ ꯄꯤꯔꯦꯕꯀꯣ ꯁꯥꯔ ꯅꯪ ꯁꯤꯗ ꯇꯝꯃꯤꯟꯅꯔꯤꯉꯩꯗ ꯅꯪ ꯒꯦꯝ ꯈꯣꯡꯉꯥꯎꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯊꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ ꯚꯥꯏ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕꯣ ꯀꯥꯏꯅꯀꯣ ꯑꯩꯅ ꯚꯥꯏ ꯀꯩꯒꯤ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯐꯪꯒꯠꯃꯤꯟꯅꯔꯁꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩ ꯌꯥꯝ ꯊꯤ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯕꯠ ꯑꯗꯨꯕꯨ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯆꯥꯡꯗꯣ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯊꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯃꯤ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯑꯐꯕ ꯍꯦꯟꯒꯦꯔꯥ ꯍꯦꯜꯂꯣꯏꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯁꯦ ꯐꯒꯠꯂꯛꯁꯦ ꯍꯥꯏꯕꯅꯦꯕ ꯁꯨꯝ ꯖꯔ ꯂꯥꯎꯅ ꯐꯒꯠꯄ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯅꯦꯕ I may be exaggerating but I truly believe that ꯑꯩꯅꯅꯦꯀꯣ ꯑꯩꯅ ꯄꯣꯛꯄꯗꯒꯤꯅ ꯆꯍꯤ 13.5 ꯁꯨꯔꯛꯄꯁꯦ ꯁꯤꯗ ꯐꯪꯉꯤꯕ ꯅꯣꯂꯦꯖ ꯁꯤꯗ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯆꯥꯡꯁꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯆꯍꯤ 13.5ꯗꯩꯅ ꯍꯧꯖꯤꯛꯐꯥꯎ ꯆꯍꯤ 10.5 ꯁꯨꯔꯛꯄꯁꯤꯗ ꯑꯩꯅ ꯐꯪꯕ ꯅꯣꯂꯦꯖ ꯆꯍꯤ ꯑꯍꯨꯝꯁꯤꯗꯅꯦ ꯆꯍꯤ ꯑꯍꯨꯝꯃꯨꯛꯁꯤꯗ ꯑꯩꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤ ꯆꯠꯂꯛꯄꯁꯤꯗ ꯁꯤ ꯆꯍꯤ ꯑꯍꯨꯝꯁꯤꯗ ꯐꯪꯕ ꯅꯣꯂꯦꯖꯁꯦ ꯁꯤꯅ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯑꯩ ꯑꯁꯦꯡꯕ ꯁꯤ ꯑꯩ ꯆꯞ ꯌꯨꯡꯅ ꯊꯥꯖꯩ ꯑꯩꯅ ꯆꯍꯤ 13.5ꯗ ꯇꯥꯜꯂꯛꯄ ꯅꯣꯂꯦꯖ ꯐꯪꯉꯛꯏꯕ ꯏꯝꯄ꯭ꯔꯨꯞ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤ ꯆꯪꯉꯛꯄ ꯆꯍꯤ ꯑꯍꯨꯝꯁꯦ ꯁꯤꯗꯅꯕꯨ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯄꯥꯟꯁꯤꯜꯂꯛꯑꯣꯕ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯖꯔ ꯂꯥꯎꯅ ꯄꯥꯟꯁꯤꯟꯕ ꯃꯇꯝꯗ ꯅꯣꯏ ꯏꯝꯄ꯭ꯔꯨꯞ ꯌꯥꯝ ꯊꯤ ꯂꯩꯔꯛꯀꯅꯦꯕ ꯑꯩꯅ ꯀꯩꯅꯣꯗꯤ ꯍꯥꯏꯗ꯭ꯔꯥ ꯄꯣꯔꯟꯒ ꯅꯤꯁꯥꯒꯗꯤ ꯀꯔꯤꯝꯇꯗꯤ ꯀꯥꯟꯅꯗꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯕꯥꯅꯤꯗꯤ 100% ꯀꯛꯊꯠꯄ ꯉꯝꯃꯣꯏꯅ ꯍꯥꯏꯗ꯭ꯔꯥ ꯃꯔꯝ ꯂꯩꯌꯦꯕ ꯃꯣꯏꯒꯤꯗꯤ 100% ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯄ ꯉꯝꯃꯣꯏꯗꯣꯏꯁꯤ ꯑꯗꯣ ꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯒꯦꯝꯒꯤꯗꯤ ꯑꯩꯅ ꯀꯥꯟꯅꯕ ꯈꯔꯗꯤ ꯄꯤꯔꯤꯗꯅꯀꯣ ꯀꯥꯟꯅꯕ ꯈꯔꯁꯦ ꯂꯧꯁꯜꯂꯣ ꯑꯗꯨꯒ ꯀꯛꯊꯠꯂꯣꯕ ꯚꯤꯗꯤꯑꯣ ꯒꯦꯝꯗꯤ ꯅꯪ 100% ꯀꯛꯊꯠꯄ ꯉꯝꯒꯅꯦꯕ ꯄꯣꯔꯟꯒꯨꯝꯕꯗꯤ ꯅꯪ 100% ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯄ ꯌꯥꯔꯣꯏꯕ ꯚꯤꯗꯤꯑꯣ ꯒꯦꯝꯗꯤ ꯇꯁꯦꯡꯅ ꯌꯥꯒꯅꯦꯕ ꯑꯗꯨꯅ ꯀꯛꯊꯠꯂꯣ ꯒꯦꯝꯗꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯥꯟꯅꯔꯣꯕ ꯑꯩꯅ ꯉꯁꯥꯏ ꯐꯦꯅꯤꯒ ꯖꯤꯝꯒꯒꯤ ꯄꯤꯈꯤꯕꯅꯤꯀꯣ ꯒꯦꯝ ꯈꯨꯗꯤꯡꯃꯛ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯑꯩꯅ ꯖꯤꯝꯗ ꯄꯤꯕ ꯋꯥꯅꯤ ꯅꯪ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯑꯣꯏꯒꯠꯀꯦꯔꯥ ꯑꯗꯩ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯒꯦꯔꯥ ꯏꯪꯂꯤꯁ ꯍꯩꯅꯕ ꯍꯣꯠꯅꯒꯦꯔꯥ ꯑꯗꯩꯗꯤ ꯅꯪ ꯀꯩ ꯍꯥꯏꯅꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯅꯕ ꯍꯦꯟꯒꯠꯀꯦꯔꯥ ꯅꯪ ꯆꯞ ꯃꯥꯟꯅꯅꯦꯕ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯂꯣꯡ ꯔꯟꯗ ꯀꯥꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯂꯣꯡ ꯇꯥꯝꯗꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯀꯤꯗꯨꯅꯦ ꯐꯠꯇ꯭ꯔꯥ ꯑꯗꯨꯅ ꯇꯧꯕ ꯍꯧꯔꯣ ꯑꯗꯨꯅꯦ ꯚꯤꯗꯤꯑꯣ ꯒꯦꯝꯁꯦ ꯆꯥꯛ ꯂꯥꯎꯅ ꯄꯨꯂꯞ ꯀꯛꯊꯠꯂꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯤꯜ 30, 2024ꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯉꯁꯤꯒꯤꯁꯤꯅ February 7, 2025ꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥ 10ꯃꯨꯛ ꯍꯧꯈ꯭ꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤक नमꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ 10ꯃꯨꯛ ꯍꯧꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯊꯥ 10무ꯛꯁꯤꯗꯅꯦ ꯑꯩꯅ ꯍꯧꯖꯤक ꯍꯥꯏꯈꯤꯕ ꯒꯦꯝ ꯁꯥꯟꯅꯕꯗꯒꯤ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯄꯥꯟꯁꯤꯜꯂꯒꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯀꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯔꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯅꯣꯏꯕ ꯍꯟꯊꯈ꯭ꯔꯦ ꯀꯤꯂꯣ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯜ ꯕꯤꯜ ꯈꯔ ꯇꯧꯔꯦ ꯍꯧꯖꯤक ꯑꯦꯞꯁ ꯐꯥꯎ ꯚꯤꯖꯤꯕꯜ ꯈꯔ ꯎꯔꯦ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯀꯩ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯔꯦ ꯑꯩ Triple N ꯆꯦꯂꯦꯟꯖ ꯐꯥꯎ
ꯉꯝꯈ꯭ꯔꯦꯅ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯣ ꯑꯩꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯔꯥꯍꯨꯜꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯃꯥꯔꯇꯤꯟꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇ꯭ꯔꯤꯄꯜ ꯑꯦꯟ ꯆꯦꯂꯦꯟꯖꯐꯥꯎ ꯉꯝꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯃꯥꯁꯇꯔꯕꯦꯁꯟꯒꯁꯦ ꯇꯧꯗꯕ ꯀꯨꯏꯔꯛꯑꯕꯅꯤ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔ 3ꯃꯨꯛ ꯄꯥꯈ꯭ꯔꯦꯕ ꯁꯤꯒꯤ ꯊꯥ 10ꯒꯤ ꯇꯥꯏꯝ ꯄꯤꯔꯤꯌꯠꯁꯤꯗꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯑꯃ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯁꯦ ꯁꯤꯃ ꯌꯥꯝ ꯊꯤ ꯍꯦꯟꯒꯠꯂꯦ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯒꯠꯂꯦ ꯏꯆꯤꯜ ꯑꯩꯀꯣ ꯅꯣꯏ ꯅꯣꯛꯅꯤꯡꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯑꯗꯨ ꯇꯁꯦꯡꯅꯅꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯄꯥ ꯍꯩꯇꯕꯅꯤꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯒꯤꯗꯤ ꯁꯨꯡꯍꯩ ꯍꯩꯔꯛꯇꯦ ꯍꯧꯖꯤꯛꯁꯨ ꯍꯩꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯦ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯛ ꯅꯠꯇꯦꯗ ꯁꯤꯒꯤꯁꯦꯀꯣ ꯑꯩꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕꯈꯩꯁꯨꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯩꯕ ꯑꯗꯨꯒ ꯅꯨꯄꯤ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯃꯣꯏꯒꯤ ꯀꯟꯚꯔꯖꯦꯁꯟꯁꯦ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯑꯣꯏꯁꯜꯂꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯗꯤꯅꯦ ꯑꯩ ꯃꯦꯁꯦꯖꯇꯒ ꯊꯥꯅꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤga ꯌꯥम ꯆꯝꯅ ꯐ꯭ꯂꯔꯠꯀꯤ ꯃꯇꯥꯡꯗꯗꯤ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯅꯔꯒ ꯊꯥꯅꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯏꯆꯝ ꯆꯝꯅ ꯊꯥꯅꯕꯗꯕꯨ ꯑꯩ ꯍꯥꯟꯅ ꯍꯩꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯦꯅ ꯈꯜꯂꯦ ꯍꯦꯛꯇ ꯕꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯥꯅꯕ ꯉꯝꯃꯦꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇꯒꯀꯣ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯀꯟቨꯔꯁꯦꯁꯟ ꯆꯥꯍꯟꯕ ꯉꯝꯃꯦ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯒꯤꯁꯦ ꯁꯤ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯉꯅꯦꯕ ꯑꯩ ꯅꯨꯄꯤꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯁꯦꯝꯃꯛꯑꯒꯦ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯊꯔꯒꯦꯕꯀꯣ ꯅꯝꯊꯕꯗꯤ ꯍꯧꯖꯤꯛ ꯒꯦꯝꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯍꯥꯞꯄꯅꯤꯅ ꯈꯤꯇꯪ ꯁꯥꯡꯉꯅꯦꯕꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯊꯥꯒꯠꯂꯛꯑꯒꯦ ꯀꯩꯅꯣꯒꯤ ꯅꯨꯄꯤꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯒꯦꯝꯒꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯏꯝꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯃꯁꯜ ꯕꯤꯜ ꯇꯧꯔꯒ ꯑꯦꯞꯁ ꯎꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯩꯔꯦ ꯂꯥꯏꯔꯤꯛꯀ ꯄꯥꯈ꯭ꯔꯤꯗꯣ ꯑꯗꯩꯗꯤ ꯄꯣꯔꯟꯒꯤ ꯍꯥꯏꯗꯤ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯒꯁꯦ ꯔꯤꯗ꯭ꯌꯨꯁ ꯑꯔꯣꯏꯕꯤ ꯇꯧꯔꯛꯏꯗꯣ ꯁꯤ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯏꯅꯦꯕ ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤꯀꯣ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯃꯆꯥ ꯇꯧꯔꯒ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯛꯑꯕꯅꯦꯕ ꯊꯥ 10ꯃꯨꯛꯁꯤꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯛꯑꯕꯅꯦꯕ ꯒꯦꯝꯗ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯔꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯧꯔꯤꯅꯦꯕ ꯒꯦꯝꯗꯒꯤ ꯂꯦꯚꯦꯜ ꯑꯞ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯕꯛꯀ ꯍꯥꯠꯇꯅ ꯇꯧꯔꯒ ꯒꯦꯝ ꯑꯃ ꯊꯣꯏꯗꯅ ꯁ꯭ꯇꯥꯔꯒ ꯏꯄꯤꯛꯇꯒꯤ ꯂꯤꯖꯦꯟꯗꯒꯤ ꯃꯥꯏꯊꯤꯛ ꯀꯥꯏꯅ ꯂꯩꯕꯗꯣ ꯃꯥꯏꯊꯤꯛꯇꯒꯤ ꯀꯩ ꯂꯩꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤꯁꯦ ꯁꯥꯟꯅ ꯀꯨꯏꯔꯕꯅꯤꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯝꯕꯗꯣ ꯔꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯧꯔꯛꯏꯅꯦꯕ ꯑꯩꯅ ꯔꯦꯜ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯕꯅꯦꯕ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯨꯕ ꯒꯦꯝꯗ ꯁꯥꯟꯅꯔꯝꯕ ꯑꯣꯏꯔꯦ ꯍꯥꯏꯁꯤꯅꯦꯀꯣ ꯒꯦꯝꯗ ꯁꯥꯟꯅꯔꯒ ꯑꯩꯅ ꯂꯦꯚꯦꯜ ꯑꯞꯇ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯒꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯅꯝꯕꯔ 1 ꯇꯥꯒꯦꯔꯥ ꯑꯗꯨ ꯇꯥꯒꯦꯔꯥ ꯑꯩꯒꯤ ꯔꯦꯜ ꯂꯥꯏꯐꯇ ꯀꯌꯥꯝ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯐꯪ ꯐꯪꯉꯝꯃꯣꯏꯕ ꯀꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯅꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯑꯩ ꯏꯁꯥꯗ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯀꯥꯟꯅꯕ ꯐꯪꯗꯅ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯨꯅꯦ ꯑꯇꯩ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯅꯦ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯦꯞꯇꯦꯝꯕꯔ 22ꯗꯩꯅꯤꯀꯣ ꯊꯥꯒꯠꯂꯤꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯨ ꯌꯥꯝ ꯊꯤꯅ ꯊꯤꯕꯅꯦ ꯀꯦꯞꯁꯟ ꯏꯔꯤꯗꯨꯐꯥꯎ ꯊꯤꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯤꯅꯦꯕ ꯃꯊꯪꯗꯩꯗꯤ ꯀꯦꯞꯁꯟꯗꯣ ꯈꯔ ꯐꯖꯅ ꯑꯃꯨꯛ ꯏꯈꯠꯂꯛꯑꯦ ꯑꯗꯩ ꯂꯥꯏꯠꯀ ꯑꯝꯇ ꯌꯥꯎꯔꯝꯕ ꯅꯠꯇꯦ ꯂꯥꯏꯠ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯦ ꯀꯩꯅꯣꯗ ꯊꯥꯔ ꯊꯝꯃꯝꯕꯅꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯄꯣꯠꯇꯅꯦ ꯊꯥꯎꯔ ꯅꯝꯃꯤꯁꯤ ꯁꯤ ꯏꯝꯄ꯭ꯔꯨꯞ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯏꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯩ ꯃꯊꯪꯅꯦꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯔꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯒ ꯍꯥꯄꯛꯈꯤꯅꯤ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯞꯄ ꯉꯝꯗ꯭ꯔꯤꯀꯣ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯍꯥꯄꯛꯈꯤꯒꯦ ꯑꯩ ꯑꯗꯣ ꯁꯤꯅꯦꯕ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯃꯊꯪꯅꯦꯕ ꯁꯤꯒꯤꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ ꯃꯌꯥꯝꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯍꯧꯖꯤꯛ 5.7K ꯐꯣꯂꯣꯋꯔꯁ ꯑꯗꯥꯏꯃꯨꯛ ꯂꯩꯔꯕꯅꯤ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ 2.47K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯥꯏꯃꯨꯛ ꯂꯩꯍꯧꯔꯕꯅꯤ ꯀꯥꯟꯅꯕꯁꯦ ꯌꯦꯡꯉꯣꯕ ꯑꯩꯅ ꯁꯤ ꯃꯁꯤꯡꯗ ꯑꯣꯏꯕ ꯌꯥꯕꯩꯅꯦꯕ ꯃꯁꯜꯗꯗꯤ ꯇꯛ ꯂꯥꯎꯅ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯎꯠꯄꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨꯑꯣꯏꯁꯨ ꯏꯪꯉꯦ ꯀꯣꯟꯅ ꯎꯠꯆꯔꯒꯦ ꯑꯩ ꯐꯣꯇꯣ ꯀꯩꯀꯥꯕꯨꯗꯤ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯃꯁꯤꯡꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯎꯠꯄ ꯋꯥꯅꯦꯕ ꯇꯛ ꯂꯥꯎꯅ ꯑꯩꯅ ꯐꯣꯂꯣꯋꯔꯁ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯤꯁꯦ ꯑꯇꯩ ꯍꯤꯔꯝ ꯃꯌꯥꯝ ꯑꯃꯗꯁꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯅꯀꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯣꯕ ꯒꯦꯝꯁꯦ ꯚꯤꯗꯤꯑꯣ ꯒꯦꯝ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯗ ꯐꯣꯟ ꯃꯅꯨꯡꯗ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯔꯤꯌꯦꯜ ꯂꯥꯏꯐꯁꯦ ꯒꯦꯝ ꯑꯃꯅꯦ ꯈꯜꯂꯒ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯣꯕꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯊꯨꯅꯅꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯦꯕ ꯑꯩ ꯀꯩꯅꯣ ꯑꯃ ꯍꯥꯏꯕ ꯂꯩꯀꯣ ꯒꯦꯝ ꯁꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯔꯤꯁꯦ ꯈꯪꯗ꯭ꯔꯥꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩ ꯅꯣꯏꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦꯕꯀꯣ ꯋꯥꯍꯪꯁꯦ ꯀꯩꯅꯣ ꯇꯧ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯕ ꯅꯣꯏ ꯅꯁꯥ ꯅꯇꯣꯝꯗ ꯑꯣꯏꯅ ꯄꯤꯖꯧꯕꯀꯣ ꯑꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯅꯗꯤ ꯄꯤꯖꯧꯀꯣ ꯅꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯅꯁꯥ ꯅꯇꯣꯝꯗ ꯑꯗꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯅꯣꯏ ꯅꯁꯥꯅ ꯇꯁꯦꯡꯅ ꯊꯥꯖꯔꯕ ꯄꯣꯠꯂꯕ ꯅꯣꯏ ꯅꯁꯥꯅ ꯌꯥꯖꯕ꯭ꯔꯕ ꯅꯣꯏꯅ ꯍꯥꯏꯗꯣ ꯅꯣꯏ ꯒꯦꯝꯗꯒꯤ ꯄꯩꯁా ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯒꯦꯝꯗꯒꯤ ꯄꯩꯁా ꯀꯌꯥꯝ ꯇꯥꯟꯈ꯭ꯔꯒꯦꯕ ꯐꯔꯦꯕ ꯅꯣꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯨꯗꯛꯇꯒꯤꯗꯤ ꯍꯦꯛꯇ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯄꯩꯁా ꯇꯥꯟꯕꯒꯥꯏꯁꯦ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯈꯟꯒꯅꯨꯀꯣ ꯑꯩ ꯂꯩꯌꯦꯕ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡ ꯋꯥꯔꯤꯒ ꯂꯤꯔ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄꯒꯤ ꯍꯥꯏꯔꯝꯃꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯃꯁꯨꯅꯦꯀꯣ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯥꯟꯕ ꯌꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯎꯠꯂꯝꯃꯦꯕ ꯆꯨꯝꯃꯦꯕ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯄꯩꯁా ꯇꯥꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯦꯝꯕ ꯀꯥꯡꯕꯨꯅꯤ ꯅꯦꯝꯕꯗꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯃꯣꯜ ꯄꯔꯁꯦꯟꯇꯦꯖ ꯌꯥꯝ ꯊꯤꯅ
ꯃꯤ ꯈꯔ ꯈꯛꯇꯅꯦꯕ ꯇꯥꯜꯂꯤꯁꯦ ꯁꯤꯒꯤꯁꯦ ꯅꯣꯏ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯅꯣꯏ ꯅꯁꯥꯅꯇꯣꯝ ꯍꯪꯖꯧꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯐꯔꯦꯕ ꯅꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯣ ꯅꯣꯏ ꯐ꯭ꯌꯨꯆꯔꯗ ꯒꯦꯝꯗꯒꯤ ꯄꯩꯁా ꯇꯥꯟꯕ ꯉꯝꯒꯅꯤꯅ ꯅꯁꯥꯅꯇꯣꯝꯗ ꯊꯥꯖꯕ꯭ꯔꯕ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯅꯨꯀꯣ ꯅꯣꯏ ꯅꯁꯥꯅꯇꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯣꯕ ꯑꯌꯥꯝꯕ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯁꯨꯡꯈꯟꯁꯨ ꯈꯜꯂꯝꯃꯣꯏ ꯉꯝꯁꯨ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯦꯝ ꯁꯥꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯅꯣꯏ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏꯁꯦ ꯖꯪ ꯖꯪ ꯂꯥꯎꯔꯤꯕ ꯃꯩꯕꯥ ꯍꯧꯕꯒ ꯍꯥꯏꯅꯔꯤꯕꯗꯣ ꯑꯗꯨ ꯃꯇꯝꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯊꯣꯛꯏꯕ ꯇꯥꯛꯁ ꯃꯌꯥꯝꯁꯦ ꯑꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯃꯊꯪ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯕ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄ ꯐꯒꯠꯂꯛꯄ ꯌꯥꯕꯒꯤꯀꯣ ꯑꯩꯈꯣꯏꯁꯦ ꯖꯪ ꯖꯪ ꯂꯥꯎꯔꯒ ꯄꯥꯡꯒꯜ ꯂꯧꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯄꯥꯏꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯝꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯦꯅ ꯈꯜꯂꯦ ꯑꯩꯅꯒ ꯇꯧꯔꯝꯃꯤꯗꯣ ꯑꯩ ꯑꯔꯣꯏꯕꯤꯗ ꯁꯣꯏꯔꯦꯅ ꯈꯜꯂꯦꯕ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯃꯥꯁꯀꯨꯂꯤꯟ ꯑꯣꯏꯕꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯃꯔꯣꯝꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯐꯩꯌꯦꯅꯕꯨ ꯈꯜꯂꯣꯕꯀꯣ ꯒꯦꯝ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯋꯤꯗ ꯅꯪꯁꯦ ꯃꯊꯪ ꯍꯥꯏꯗꯤ ꯅꯨꯄꯥ ꯊꯣꯛꯅꯤꯡꯗꯅ ꯅꯪ ꯀꯝꯄ꯭ꯂꯤꯠ ꯃꯊꯪ ꯇꯧꯅꯤꯡꯉꯤꯅꯦꯕ ꯅꯪꯁꯦ ꯏꯁꯇꯦꯇꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯁꯨ ꯄꯥꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯅꯝꯕꯔ ꯑꯗꯨ ꯇꯥꯔꯦꯒ ꯍꯥꯏꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯒꯦꯝꯗ ꯐꯪꯕꯗꯨꯗꯤ ꯅꯪꯅꯦ ꯄꯥꯛꯅ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯐꯪꯒꯠꯂꯛꯑꯀꯥꯟꯗꯅꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯨꯕ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯟꯈꯤꯕ ꯑꯩ ꯑꯁꯦꯡꯒꯤ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯔꯛꯑꯦ ꯑꯩꯁꯦ ꯑꯗꯩ ꯕ꯭ꯔꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯏꯊꯣꯛꯑꯒ ꯑꯣꯏꯔꯣ ꯉꯥꯡꯕꯗ ꯇꯥꯛꯄ ꯌꯥꯗꯕꯩ ꯍꯥꯏꯗꯕ ꯋꯥꯅꯦꯕ ꯑꯩ ꯑꯇꯩ ꯍꯤꯔꯝ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃꯗꯁꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯕꯅꯦꯕ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯍꯟꯖꯅꯤꯡꯉꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯒꯦ ꯑꯩ ꯁꯤꯒꯤꯁꯦ ꯂꯣꯏꯔꯒ ꯉꯥꯡꯉꯛꯑꯒꯦꯀꯣ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛꯇꯪ ꯂꯦꯞꯄꯤꯌꯨꯀꯣ ꯒꯦꯝ ꯁꯥꯟꯅꯕ ꯂꯦꯞꯄꯣ ꯑꯗꯨꯒ ꯔꯤꯌꯦꯜ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦꯡꯕꯁꯦ ꯒꯦꯝ ꯁꯥꯟꯅꯕꯅꯤꯅ ꯈꯜꯂꯨ ꯑꯩ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯇꯥꯛꯁ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯦ ꯃꯥꯏ ꯇꯥꯊꯣꯛꯑꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯑꯩ ꯇꯥꯛꯁ ꯑꯃ ꯀꯝꯄ꯭ꯂꯤꯠ ꯇꯧꯗꯧꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯚ꯭ꯌꯨꯁꯁꯦ 100ꯈꯛ ꯑꯣꯏꯔꯁꯨ ꯚ꯭ꯌꯨꯁ ꯌꯥꯝ ꯉꯁꯥꯏ ꯍꯔꯥꯎꯗꯣꯏꯅꯦ ꯚ꯭ꯌꯨꯁ 100ꯁꯦ ꯀꯅꯥ ꯈꯪꯅꯤ 1K ꯌꯧꯔꯦ ꯈꯜꯂꯣꯅꯦ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯗꯤꯠ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯨꯗ ꯇꯥꯛꯁ 2 ꯑꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯊꯪ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯂꯦꯚꯦꯜ ꯑꯞ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯌꯥꯝ ꯊꯤ ꯀꯥꯟꯅꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯒꯦꯝ ꯁꯥꯟꯅꯕꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯂꯧꯊꯣꯛꯑ ꯇꯧꯔꯗꯤ ꯑꯗꯨꯅꯦ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯊꯪꯗ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯑꯗꯣ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ